Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada Aroiba pau Lamhenbasingi Kuki Mathakta Lwkht thokpa action Lwkht chummi MP sana jawba khulai paiba Lamhenbasingi Kuki singna hauja MEITEI khulda nongmai bom kapsilagliba si union government amadi mari leinaba authority na yengsinuna action Lwkht chummi haina Rajya Sabha gi MP ningthau sana jawba laisemana phongdokhre wafam asi ningthau sana jawba laisemana ngasi palace compound laiba Sri Bal Mukunda Dev Music College Chapangtho kiba pau tengmang lop Manipur na kanglai Indigenous Martial Arts and Cultural Society ke marks ka khusam naraga sinno na chatharak pani suba state level thangta changdam naba 2024 loisin magi thorum saruk yaba lakpada paumi sing na hangkiba wahang amagi pau khumoi na phongdok khibani chana zawbana makha tana high union government na chauba initiative ama lauduna Delhi da luchingma sing wari sana kiba laikre masi laina matam khara Kanaraklaba matung ngarang ikhang Khongao na kautrukta nongmai kapsilakip asi akanba mawongda yaningde MEITEI gi oina di ngasi phawba asi nongmata hauruba laite ngakthokpa khaktani Union government amadi mari leinaba authority na mieng changna Lamhenbasingi Kuki Mathakta action Lwkht haningi haiki MP sana jawba laisemana ngasi gi thoram aduga mari leinana hai kanagumba kharana hojik matamda thangta sanaraga karibu kana doino chawkhalaba matamsida nongmai bom top amadi nuclear matamsida haina hairakpasu lei masidi yamna aranba wafamni thangta ase ikhoina miraiba yaroi Manipuri singna ngasi chahi lising kayagi puari civilization leirakpani haidina chawthokpa ngamliba asi thangta mahegi mapanani thangta salangi mahi khaknatana chatna rol thaksi khasi thogalon amadi khunai rol yauri hairiba sing asi haurakliba naha singda khwaidagi mathau tariba machak ngaktani thangta sanabana nisadagi lamna lehali hakchang phana thamba ngami ireibang nungsibagi ithil piri thaksi khasi thogalon ningthina khangali thangta yokhatuna thamba yamna mathau tai haiki thorongi manung jana ta khausaba amadi thang laiting haibasida yumpham oiduna pangthokiba thangta changdamnaba aduda makok mathang taraba singdasu mana mathum yenthoki loinana laikhidraba thauba singi mafamda ikai khumnaba oina saruk yakhiba singna minute ani tumina lepki pau tengmang luf Manipur gi convener Dr. Sunil Dev Singana preside tawduna pangthokiba thoram aduda sana jawba laisemna chief guest pau tengmang luf ki advisor Okendro Thokpam Desam ki General Secretary Thoithoiba Nongthongbam amadi retired income tax officer Laisram Ramacharan na guest of honor sing oina saruk yakhi kha sigi kulhumdoida Chandel district ka lona ba Myanmar gi la team da thokiba nongmai kamna bagi thodokta Myanmar gi la lo People Defense Force PDF amasung KNFB na fajin haukiba pripak pro gi Churchanpur gi Saikot gi Sergeant Major Robert Lalhadam Assam Rifles na ngarang Kakching Police Station da sinaram khre haidi Assam Rifles ki official oiba pauna haribana Robert Lalhadam asi makhoida Myanmar gi khunja singna sinarakhibani mahak sinarakpa matamda Inchas Excalibur Rifles amasu yaurakhi myoi asi haukiba chahi 2018 da Myanmar lansinduna priprak pro gi chairman Palip ki liching makhada party sida join tawkhibani Assam Rifles ki pawasina makhada na haribana haukiba October kulumdoida pripak pro gi Sergeant Major Robert hiauna topa kader kuntraga nipan galoina na Ukhrul district border maya nakna leiba Myanmar gi jaga amada PDF ki kangbu amaga nongmai kamna baduda pripak pro gi kader ani amasu PLA gi captain ama leikhidabani loina na PDF ki kangbu sing aduna pripak pro gi kader ama phajin khibagi video footage adu social media da viral oikhibani hariba miyoi aduma Assam Rifles na Kakching Police Station da sinarakhibani khut thongna bagi thaudo aduda laikhidraba pripak pro gi kader ani amasu PLA gi kader aduna Indo Myanmar border ngagliba manga suba Assam Rifles na kunmathoi suba Assam Rifles sinaraba matung Machi Police Station da sinarakhibani loina na Assam Rifles amasung Machi Police ani na Palen Police ta thasigi kunga marigi numidang da sinana bahona bada makhoi gi details sing adu mayek sengde haidna Palen Police na law haiba yadabadagi Kakching lamkhai dil thamduna miyam na haika laika tamlaba matung da pripak pro gi kader ani aduna haukiba tangkun mangada Imphal West ki Roisemba thongak lairembigi chingkhong da lairol chankhrabani aduga PLA gi captain aduna ngarang hairok part 1 umang lairembi mamang hairok tural torban de lairol chankhi Revolutionary People's Front RPF na ikai khumnabu utun awa phongdorkli Ingkumja 2024 gi October kulhumdo yumsak isanumita miyam gi ningtam lanmi PLA gi Major Gulu miyam gi ningtam Lanthengi lanfam amada thawaina ponthapi khre numit asigi lanfam asida pripak progi fingang lanmi captain sopaiba amasung Lance Corporal Nongdon su thawaina ponthapi ki athauba ahum asina ninghanaba leitana Manipur gi ningtam lanthengda thawai katkhiba asibu yawol gi kai khumnaba utuna RPF na awa phongdokrakhi loinana laikhidraba thauba ahum asigi imung manung sagai natai marumapang singi awabadasu RPF amasung masigi lanmi
ꯁꯪꯂꯨꯞ PLA ꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ RPF ꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯃꯪꯈꯤꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯊꯧꯕ ꯃꯔꯨꯞ ꯒꯨꯂꯨꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥꯕꯨ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯖꯔꯒꯤ ꯔꯦꯡꯛ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯦꯖꯔ ꯒꯨꯂꯨ ꯌꯨꯝꯒꯤ ꯃꯤꯡ ꯑꯣꯏꯅ ꯕꯥꯕꯨ ꯃꯤꯇꯩ ꯂꯩꯐꯝ ꯖꯤꯔꯤꯕꯥꯝ ꯀꯗꯃꯠꯇ ꯗ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯑꯣꯏꯅꯥꯝ ꯀꯨꯟꯖꯣ ꯃꯤꯇꯩ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯄꯤꯁꯛ ꯂꯩꯃꯒꯤ ꯃꯆꯥ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕꯅꯤ꯫ ꯃꯦꯖꯔ ꯒꯨꯂꯨ 18 ꯖꯨꯟ 2003ꯗ ꯂꯨꯞ ꯑꯁꯤꯗ ꯌꯥꯎꯔꯛꯇꯨꯅ PLAꯒꯤ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯏ ꯄꯥꯛꯇꯨꯅ ꯋꯥꯔ ꯑꯣꯐꯤꯁꯅ ꯇꯥꯡ 31/01/2004ꯗ A2570 ꯑꯁꯤ ꯄꯤꯈꯤ꯫ ꯃꯔꯨꯞ ꯑꯁꯤꯅ ꯂꯨꯞ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯤꯈꯥ ꯄꯣꯜꯂꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯅꯤꯡꯇꯝ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃꯔꯨꯞ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯌꯨꯅꯤꯠꯁꯤꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯁꯛ ꯊꯣꯛꯅ ꯁꯔꯨꯛ ꯌꯥꯔꯝꯕ ꯑꯃꯅꯤ꯫ ꯃꯦꯖꯔ ꯒꯨꯂꯨ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯆꯦꯠꯅ ꯏꯟꯖꯕ, ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯣꯡꯂꯨꯛꯅ ꯆꯠꯄ ꯁꯤꯟꯅꯕ ꯊꯕꯛꯇ ꯃꯇꯝ ꯈꯨꯗꯤꯡ ꯄꯥꯔꯇꯤꯒꯤ ꯌꯥꯊꯪꯕꯨ ꯂꯨꯝꯅ ꯂꯧꯗꯨꯅ ꯊꯧꯗꯥꯡ ꯌꯥꯔꯝꯕ ꯌꯥꯑꯣꯟꯂꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯈꯤꯕ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯠ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯋꯥꯕ ꯊꯤꯗꯅ ꯄꯥꯔꯇꯤꯕꯨ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯇꯨꯅ ꯁꯤꯟꯅꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕ ꯃꯔꯨꯞꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯖꯪ ꯑꯁꯤꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯐꯥꯎꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯝꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯔꯛꯂꯤ꯫